CM na lupa crore sani ga mga Romgi drug mai Thaduna Manghankhre Athuba Matamda drug free Oiba state oiraklaga ne biren Malemgi kaithel da lupa crore sani ga mga Romgi mamal oigadaba laingak na fagalakiba drug sing ngasi sunu siphaida Manipur gi chief minister N biren na lusingduna mai thadokuna Manghankhre ba pre-trial amasung post-trial drug disposal sing aduda kanja kg lising ahum heroin kg taraga mare ice drug natraga Crystal methamphetamine kg kun WY tablet kg chamaga mare SP tablet kg lising ahum ga chamre marfuga nithoi amadi atai illegal drug sing yaure CM na hai mayai ka bachinjak lana sisinaba made drug na piri ba saitheng sing asidage naha sing bukanan na bagi pandam da kumja 2018 gi November thada war on drug campaign hogdokibane khunai asigi yaifa thorang gi damak state laingak na tongan ba thorang kaya sublakhut pa laikhre laingak asigi ahan batamda drug ka mari lenaba case lising amaga chatruk humbudraga mari lakhibaga loina na miyoi lising ani ga chamaga mari fagat khe domestic market lupa crore sahum kun mathoi rom oigadaba mayai ka bachinjak sing fagat khe ani subatam lakpadagi hojik phawbada miyoi saniga kun taret fagat paga loina na case chamaga marfu mathoi register tawkhre domestic market lupa crore yankhai ga mapan amadi malemgi kaithel de lupa crore chamnga ga marfu mapan oigadaba mayai ka bachinjak sing su fagat pangamkhre popi pambi mapung phana muthatnaba ware paga loina na laingang na sangsiliba war on drug asida state asida leidiba phurup kaya na mapung phana sagolaklei loina na state asi athuba matamda drug free oiba state ama oiraklagani haibagi thajaba su phongdokhe mai tharaga mangan baduda minister MLA DGP yauna laingaki makok thongba official sing saruk yakhe Laumi singde Yuria phanganana ba thorang paikhat ka nei biren Laumi singde Yuria phanganana ba laingak na thorang paikhat laga nei MLA gi kuthang da phangan gadra natraga karam ba thoksil tawgadagi haiba du laingak na kumna khanaragani haina CM biren na phongdokhre Yuria phangdabagi matang da paumi singna hangba wahangi paukhumda CM na hai laumi na tabasingna laumi saraga Yuria har lauraga naron da lon na yonthokpagi paulai marak asida seng balongmi sing masagi chesang sudaba maramna har loba phangdabagi isu khara su leire masi kokna ba thuba matamda concern minister yauna thuba matamda punna khanaraga nei loina na private dealer singna direct leiba yahaliba sisu semdok na bohonaraga ni haikhe manipur da han boina lengak na salaigadaba na uba mangal kauba rehab center ama hangdokre aikoi puksel khara khara sengna si amana tawbada yetkane haibagi wakhal thadokna si ningthau amada social media da ngang ba chaiba thagolon yaudabagi matawne thagolon leiba tamsi chief minister manipur da han boina lengang na salaigadaba anauba mangal di addiction center kauba rehab center ama ngasi Bisnupur district ta leiba sunu sipai da ngasi chief minister nongthongbam birena hangdokre thauram asida CM birena hai manipur da khundami na riba naga kuki mitai pangal yauna laiba purup kudingmak amatane aikoi khara khara puksel sengna se madudi natana isagi napal kanariba sing thadokse Lupa amana ningthona classical language salagani hairakpasi yaning de haina yet pasi nokningye aikoi mitai si mawong amada laire aikoi puksel khara khara sengna se amana tawbada yet kane haibagi wakhal thadokna se ningthau amada social media da ngang ba chaiba thagolon yaudabagi matawne thagolon leiba tamse miyamgi damak thabak tawbada mamang satkesu yadaba maningda satkesu yadaba tawbigano laingaki sanaba lambi amata DPBU laingak na naga koke mitai pangal khaktagi damak khanba yade Jenimsta miyo yahum lem na kidney transplant tawkhre CM na transplant tawkiba timda lupa lak mangagi reward piraga ni laukthokre singtha ningai oiba mawongda Jenimsta han boina miyo yahum Ayushman Bharat PMJAY amade chief minister gi haksel gi tengbang CMHT gi makada lem na kidney transplant tawba ngamkhre mai pakna kidney transplant tawba ngamkhraba tim maduda manipur gi chief minister N Biren na lupa lak mangagi reward piraga ni haina laukthokre hiramasigi matangda manipur gi chief minister N Biren ngasi Jenims na hakthing na satuna yengsin khibaga loina na mai pakna kidney transplant tawba ngamkhibagi matangda palladuna mahak na hai Jenims ta hanadagi transplant tawba ngamdana lakhibane adubu mission ama oina kidney transplant tawba ngamnaba sangsinduna lakbane kidney transplant tawbada amade dialysis tawbada manipur gi anaba imung kaya mutna ribane transplant amung tawbada lupa lak changba made yum ingkhol yon ba yauna re laingak na mamangdagi hotna duna lakle adubu lairabam yamgi damak khallaga ngasigi anauba
BJP ki laingak 2.0 na mission ama oina sangsiduna lakpaga loinana laibak phabadagi anaba miyoi ahum kidney transplant tawba mapung phana ngamlai anaba miyoi ahumak PMJAY amadi CMHT gi makhada lupa lakh manga gi matengdagi lemna transplant tawbani haikhi mapung phana kidney transplant tawkhrabasing adudi kaksingdagi takhelambam Bikramjit chahi 38 Surasanpurdagi Kim Sari amadi Ukruldagi Hangso Wanglen Kauwe state laingak na laraba miyam gi damak laukhlagliba sida sawgat piyo loinana mapung phana kidney transplant tawbada saruk yakiba team maduda thagat pa phongdokpaga loinana Chief Minister N Biden na lupa lakh manga gi reward piragani haina laukthokhe paugi marakthana tenba break ama lengsin bidau siroi food nambol makal kuting makki seafood item kaya phangbigane Nambol Bazar near Irabot Murti asida laizare adomge ahongba ahawba fast food item singaloina na seafood kaya ngasi mag pre-order tawbining basingna pizariba 8731959271 number asida contact tawbiyo paugi makha chatharakpada Manipur da miyoi lising kuntraga mari sahumga nifuga mari rom drug sizinare laingaki war on drugs matang saraba khongthang ne brazo Manipur da mental hospital lingkhana bahonare addressing drugs challenge in health and humanitarian crisis haiba thimda National Mental Health Program National Health Mission amadi Directorate of Health Services na sinduna International Day Against Drug Abuse and Illicit Trafficking gi thoram ngasi lampel pata laiba Indian Medical Association gi holda pangthokre thoram aduda thoiba mithunglen oina saruk yakiba Health Services gi Director Dr. K Razo na hai report ki matungina kumja 2019 phawda malen gi oina million chani ga humpu mapan lom drug sizinaba laire kumja 2030 phawda de million chani ga marphu drug mapan lom lairakpa yari haina panare Manipur da su drug sizinaba se ising isaugum hengalakle ising isaugum hengalakpa maramna khara lairaga de aikhoi khudingmakta awaba oigane haujik phawbugi oina Manipur da miyoi lising kunthra ga mare sahum nifu mare drug sizinaba laire tanja asida Chief Minister N Biden lusingba BJP lengak asigi war on drug ase yamna matang sana lakhulakpa khongthang amane drug sizinaba si matam sana thingaudrabade khunai asi mutkragane state asigi nupi sing na drug sizinrakpa sina makoida fertility ki sang hanthanbagi maram ohelakle Dr. Razo nisa makhal makha kayagi saitheng phangliba Manipur da nupi sing na yauksilakuna nisa sizinrakpa sina makoida fertility ki sang hanthanbagi amade tongan balaina kaya narakhanana bagi achauba maram ama oirakle haina Health Services ki Director Dr. K Razo na phongdokre Nisa thingba thorokliba nisaban maira paibisu kwa zarda umlaga thorokpa na ngaside khunai asi phibam lurakle desam Democratic Student Alliance of Manipur desam na sinduna illicit drug The Dark Future of Youth haibasida nongmagi oiba awareness program ngasi changangai da leiba Harvard School da pangthokre thoram asida Special Task Force and Anti-Drug Abuse desam Head Office ki Secretary Laisangbam Rajesh na hai ngasi di aikhoi gi phibam yamna lure Laikai ko lup amada makhal amatagi nisa sizinadaba miyoi thibada awaba oire nisa thingnabani haiduna thorakhiba nisaban maira paibisu hojekte kwa zarda umduna maira sang thorakle masa sing warakadaba mama oibi singsu talab zarda khaini na singba tobacco product sing sizinaba masing hengalakle pikli bangang sing da phauba mayai ka bachinjak paukhon oina leiba thanarakle hiram sida kanana kanabu kangane kanana thazaba thamgani haibasi achaubo wahang ama oire haikhe mahiroi amadi angangsing na drug ki mayokta rally chatkre lamdam asigi laimaidagi mayai ka bachinjak singbu muthanabagi pandamda malemgi drug lana sizinaba masung ain kaina lalonbagi mayokta lepa numit June 13 numit asida Khetri Laikai Women Development Association amadi COVID Warrior Team Thobal Khetri Laikai anina khusamnaduna Ward number 34 Khetri Laikai gi angangsing mahiroi sing na drug lana sizinaba masung ain kaina karabar tawriba huran basing gi mayokta rally ama ward number 3 gi akoibada chatkre haina Sekdor Thobal gi Secretary N tikena thadorok pacherol amana phongdorokle aroibada tabiriba pumnamakpu thagachari